Manipur thokliba issue asi akhoi honorable akhoi hanagi NBA na photo kiba asigum na haiba tare mapan gi thokliba issue asi Manipur thokliba issue asi akhoi communal gi phurup ki ming cjanaraga haiba tare illegal immigration gi issue asi natheiba honabagi mami ama tarabra osa kamai ni mem sibtang jide nautarang sen achumba khara ngana basi dum ko chumne na ngana yai ko adu semna lebak miyam ni yaba miyam gi yaba photo ko ngana badi ko dum yai haibatai adu hari former CM honorable ko gi hari simso bina former CM na sai gi sai area the quarter phone si yam phai ko yam phai ko dum ingerami ni ko phurup masen gi irang gi ming sina duna illegal immigration gi ko issue natheiba yaro NBA na sai quarter phone si yam mai sina ure ko aduna Manipur thoiba issue si matang da aikoi central level losing basing na ta kana gomi khana ethnic crisis na uhali pusakse sa namasi uhan biraga su kone haja uhan biraga su manungi crisis to ki manungi laiba internet course wo hok dok kana kari pame no kana kari hai no kana kari oheni na betum di koi adu na thera sen yaro yebo ana hajik mamangi lenga ama le biram balenga tuna piram data sing piram bari posting matungi na Manipur da masing thingam da ba dugumba khoi illegal immigrant mayama ko hinga laiba suma koi government mayek sina koi thambira me adugi hidokna mu yum masing thingam da ba mi masing na te ko mi na te ko yum da masing thingam da ba yum household families yum mayama hinga laiba suma ju mamangi lenga lebira masing na lenga lebira masing koi yam phan da tam thambira me ko aduna mamangi lenga ai je palakan da mamangi lenga ai je palakan da madu yawi diba council of ministers sing MLA sing am sen biya kiro ko aduna koi na haidening di yam clear report na makha ekoi haiba changi ko toiba issue si matang da Manipur toiba issue si matang da ethnic crisis ne na pusan birakan da ekoi issue se divert tawra hona kan da na picture na bana tragana ekoi yana yana na basbe na mi do ko ya kiro ko tasina crime creators sing na tragana toiba issue si matang da ekoi oiraiba issues me am ji koi grassroots to ko thido min na matung da hana gi Manipur do adu koi Manipur do oirna hona matam da taseng na karam po ha ba to ekoi thido koi haimam changi hai tare po to ano hajik laiba issue si matang da ekoi Manipur thori ba issue si ekoi kusem gi dum ba thon na tawdu khara yaw re ba ji am confirm ni adu ge hendok na ekoi da Manipur da masing thingam da ba koi khungang yum mi illegal immigrant mayam koi hinga hendle ga ba confirm ni adu gumba mayam duna maram morkan ngasi ka dawre ekoi Manipur ge adu gumba tangdu leitar hinjaram ba nungsi jana la hingminaram ba adu gumba phurup jati khuding makse mase tanam thugai re ba ji ma jo koi khangmin ra kan da ekoi sab chana ekoi gi thui ba issue Manipur thui issue matang da waroi nama wai ye nama lakti ba bodi ekoi sab ko thina min na chang ya phumje ai sai thumjage